सूरज कुमार हाटप मोलिकुन इम्फाल वेस्ट कमांडो टीम ना नोंमैगा कोनना फारे ngasi ayuk pung mapan taramdai adwaida Imphal West Police ki commando OCP achobana luchingba commando team amana sagai gi machanupa hatpada chenaba Guru Mayum Bir Chandra LS Molikun Thangmaiban Kabrabam lekai da leiba KFC gi mapada gi nongui ga konana phagat pangamkhre ningsing bayai hokiba tang kunma thoida singa mathak ngakrabam leirakta leiba BSNL da JTO oiba Guru Mayum Suraj Kumar bo mahaki sagai gi mapa thokba Guru Mayum Bir Chandra LS Molikun na nongmaina kaptuna hatkibani mahakna Suraj Kumar bo nongmaina kaplaba matung mafam adu thadoktuna sian khibadagi thiba khangdana leirakibani Suraj Kumar nongmaina palaba matung Imphal gi North AOC da leiba Ras Medicity da laikanaba pukhatpada laikanaba ngamdana leikidabani थौदोसिगी मतंगदा JSC सेमदुना मिहाटप पुंगनि फुनिपानगी मनुंगदा पुथोकदबनी हाइबा डिमांड JSC ना तांदुना लाक्लिबनी ngarang JSC ga lenga ka wari sanaraba matungda mihatpa soidana phage asiba hakchang lobiraga mathau mangam pangthoknaba wari sanabada yanaba ama porakpadagi Suraj Kumar gi asiba hakchang lognanaba mokta leikai miyamna honaringai serakta Manipur Police ki commando team amana mihatpa Bir Chandra LS Molikun phare haiba khangalaki mahakna mahaki machanupa thokpa Suraj Kumar nongmaina kaplamlaba matungda kangpokpi da leiba mahaki mamanaba amagi mayumda leinanaba honabada changjab phampiraktabadagi Imphal gi War Cemetery da ahing yarektuna leirekhibani hai Pharaba Molikundagi Suraj Kumar hatpadi senariba kapa yariba nongmai maru amadi mobile handset amasu phagat pangamkhre Molikun makhatana wahang pahung taunaba singjamai police ta sinakre hairi Nagalamaromda thogdo asiga mari leinana Molikun gi machanupi ngarang singjamai police na pharaba matung judicial magistrate ta puthoktuna makhatana wahang pahung taunaba police custody remand lauthakre Amaromda Guru Mayum Suraj Kumar hatpada senaba Guru Mayum Molikun Wayel sangda achumba wayel puthou haiduna misi asigi matangda JSC gi advisor S Samjaran na phongdokre aduga topa pawamana BJP gi MLA amada demand tawduna imung manung tumna hatkani haina ki halluba nupa ama phare yamna ngakna thokpa thodoksingi manungda ama oina Bihar gi Narkatiyaganj gi BJP gi MLA Rasmi Barma da lupa lakun manga gi ransom demand tawrakre hairi pawsin makhatana hai hokiba thangju numita nupa amana MLA sida phone tawraktuna lupa lakun manga gi demand adu pidrabadi MLA adugi imung manung tumna hatkani haina ki halaki hairi थौदोदुगी मतंगदा शिकारपुर पुलिस स्टेशन दा मसक खंगदबा फोन तौरखिबा नुपा अदुगी मथक्ता FIR केस अमा रजिस्टर तौकी पुलिस स्टेशन असिना FIR असि हेक फंगबगा थुनियांगना नुपा अदुगी खोंगुल लीदुना फागत पंगमकी नुपा अदुगी ममिंग मुन्ना खान कौई हाइरी महाक हुजिक पुलिस कस्टडी दा लेरे हाइना नारकातियागंज गी SDPO कुर्दन कुमार ना फोंगदोखी हाइरी SDPO दुना मखाताना फोंगदोखिबदा मुन्ना खान बु मोबाइल सर्विलेंस की मतेंगना फाबंगमखिबनी हाइरी aduga topa paw mana civil police amasung commando gi apunba khutpu ne yamlaba nisha gi polam phagathre nongpok sengmai police amadi thawal police commando gi apunba khutpu amana tongan tongan ba company na saba surut packet lising kun manga ga chatret humpu phagat pagamkhre thawdo sing ngarang numidang pung mapan rop taba matamda apunba police ki combined team asina achat awok sing check tawbuda hariba hidak mana gi polam sing asi phagat pagamkhibani Surup Singadu Maruti Gypsy registration number MN074406 amadi MZ01B2958 gi phagat khibani hidak managi polam singadu ka konana phagal abamioi ani adugi mamingdi MD Amin Khan sahinani phu apok palai khidraba MD Hassan Yaripok Malom Maning Lekai amadi Thotraisan Singlai sahinukunipan apok palai khidraba Homin Singlai Somrei village dagini hairi Pagalaba Polam Singh amasung Miyoi Singh Superintendent of Customs Preventive Force Palenda Ain Yuba Thak Lokanaba Kusina Kre Hairi Aduga Topa Pawmana SBI Bank ki mathakta yengsilagani UDO Manipur da leiriba SBI Bank Singh Maruwaina Imphal area dagi lapthokiba bank sing da United Development Organization UDO gi thomi singna yengsilubada mathau ningthina tawdaba kya thengnare haina UDO gi secretary na thorakpa serol amana hairi Serol asina makha taraduna bank ki matam watlingai da loishinba amadi bank ki mari leina pathabak sing taptharaga customer sing da awaba kya piba uba phangi khangnaba mi khara gi khuthang da thabak tawhandrabadi oidaba amadi thabak komnabagi damak ATM loan chinba natraga mathau tawhandabana praja da awaba kya piri medical emergency ga mari leina na sel thum gi darkar oirakpada manak nakpa bank sing matam watlingai da loan chinkhiba amadi ATM mathau tawdabana miyamna awaba kya mayoknari Bank ki maramda ka hena khangjadraba ahal laman amadi ima imben kayada bank ki official singna irai laina loishin bi khiba yaba thabak singda achinba piba amadi matam changhan bana awawa kya su thengnari
सेरोलदुना मखा तारदुना SBI बैंक सिंग मतम वालिंगेदा लोनसिनबगी RTI थाखिबसु लेरबनी अमदी मदुगी पाउखुमसु लाखरबनी कस्टमर चंग याब मतम लोइद्रिंगेदा बैंक खरदा कस्टमर चंगहंदबगी मतिक चाब प्रमाणसु UTO दा लेरी हिरमसिदा बैंक की हायर अथॉरिटी ना मियेंग चंगबीबा मथौ ताई अदुगा तोप पावमना मणिपुर एंग्लो वार की खोंजोम द माइथिरबा लानफा सिंगबु लोइथाखिबा निंगसिंग नुमित पांगथोखरे मणिपुर की निंगतम बंगागनबा 1891 दा सोंगनखिबा मणिपुर एंग्लो वार की खोंजोम लानफमदा माइथिरबा मणिपुर की अथौबा सिंगबु फारबा मतुंगदा नमथाकी विचार तौदुना कालापानी दा लोइथाखिबा नुमित 1891 की नवंबर 23 बु निंगसिंगदुना ngarang nungthil Tripura da thau busing bu ningsing duna ningsing thoram pangthokre Agartala da kilometer taramanga kha pangna chatlaga Naran Khamar da leiba Major Chongtha Mia Memorial Complex da Chongtha Mia Trust Committee na sinduna pangthokiba thoram aduda trust ki chairman Gurumayum Neta Gurumayum Gaurahari amadi Agartala gi Marup Paushegi RK Tarujit amasung Lamjan ba Sangstan ki General Secretary KSH Madhavi na maruiba mioising oiki कुमजा 1891 दा लोइथाखिबा थौबा कुनिथोइबु इकाई खुमनदुना तिल्लिबा मियामना मिनिट अनि तुमिना लेपतुना इकाई खुमनबु उठखि मियामना मेजर सोंगथा मियागी मितम अमसुंग चिनाई तोरेल तोरबाल लेरिबा मुंगफमदा लई कत्तुना इकाई खुमनखि अदुगा तोप पावमना सुमथोकचबा थासिगी कुनमाथोइदा फोंखिबा अंगाउबदा नोंमै लाइसेंस पिसिनबा हाइखिबदु ngauramba yaba miyoida haigadaबनी मसिगिदमक पाबिरिबसिंगना ngakpigani प्रूफ रीडर अदुगा तोप पावमना CM ओइरंबा तरुण गोगोई लेखिद्रे हानगे असम की चीफ मिनिस्टर ओइरंबा तरुण गोगोई निंगथौकाबो नुमितकी नुमितयुंगबा मतुंगदा मतम खरा नारमलगा लेखिद्रे महाकी थवाई यावद्रबा हक्चांग सगोल से नुमिता स्टेट की मपुंग फाबा इकाई खुमनबका लोइनाना गुवाहाटी दा मथौ मंगम पांगथोकनी हाइना असम प्रदेश कांग्रेस चीफ रिपुन बोराना हाइरी नवंबर 26 दा कासेत्रदगी गुवाहाटी दा लेबा पोलोइफम फावबा तरुण गोगोई की थवाई यावद्रबा हक्चांग पुरकनी मसी ममांग दा महाकना पामजरंबा मॉक्स नत्रगा सर्चता अरोइबा काइनबगी उनबा ओइना थमगदोरी तरुण गोगोई 2001 दगी 2016 फावबा असम की चीफ मिनिस्टर ओइरमी लुसिंगबा सि लेखिदबदा माइकै कियादगी अवाबा फोंगदोकपगी पाउजेल पिनरकई हाइना न्यूज एजेंसी सिंगी पाउदा हाइरी अदुगा तोप पावमना प्राइम मिनिस्टर ना मणिपुर याउना स्टेट अमदी यूनियन टेरिटोरी सिंगी चीफ मिनिस्टर सिंग उनदुना कोविड-19 रिव्यू तौखरे प्राइम मिनिस्टर नरेंद्र मोदी ना हौजिक लेबाक असिगी कोविड-19 ना ओइरकलिबा फिबम असिगा मरी लेनना ngasi nungthil state amadi union territory singi chief minister sing unaduna covid-19 gi review tawkhre ngasi unakhiba duda Delhi Rajasthan Gujarat Maharashtra Chhattisgarh West Bengal amadi Manipur yauna atai state kaya gi chief minister ga unaduna review asigi matangda khanakre unakhiba duda Manipur gi chief minister N Biren Su saruk yakhi hairi ngasi pangthokhiba duda prime minister na phongdokpada India da covid-19 ngakthoknaba doctor amasung scientist singna angamba thakta honari haibo wafam ga loinana Manipur gi oibo wafam su phongdokhi arobada pawbilai news reader gi video yengpiri ba khuding mapu thagachari